policy haina onthokutuna awang nongpuk miyamgidamak chawkhat thorang paikhatuna lakli haina phongdoki handak ngasi Manipur gi akoina foundation stone ne andagi inauguration ne aduga dedication ne laise pulamna health facilities drama thoini ngasi gi ngasi bogida akoina thaba pangkhalise ataiju akoi sab tender process leijari aduga masigi mission ji prime minister gi mission ji 2026 phawa chathagadaba kenoni aduna phase wise do ina mathang mathang paikhat charakoni and masigi mayam ji health facility mayam ji complete oir kan di akoi Manipur gi public health system da yamna kanaba madi mayam gi public ki kanaba Kaksing Assembly Constitution ki MLA Mayang Lambam Ramesona Mahaki Constitution ki lambi sing paper block technology sinna semlekpagi makha chatharakpa oina handak tanawna technology asi sijinaduna sembal loiraba lambi ani ngasi haunabi matung ina MLA masamakna sangaduna miyamda khusinakre ngasi sangaduna miyamda khusinakraba lambi ani adudi Kaksing Ningthau Lekai Thoksom Parengi lambi amadi Kaksing Makha Lekai Mayang Lambam Parengi lambi singni lambis sangaduna miyamda khusinaba aduga mai lenana lekai parengi miyamna anoba technology sizinaduna tung koina chatkadaba mawongda lambi sing sembiduna miyamna chathok chasin tawbada hena khudong chahanbagi damak MLA Mayang Lambam Ramesorbu thagatpa phongdorakpaga loinena mahakna makhatana constitution asigidamak amadi Manipur miyamgidamak paikhalakpa chawkhat thaurangi thabak thoromsingda hena mai pakna pangthokpa ngamba oihanbirasanu hainasu yaifa thaujal pinaki Hayeng Leibak Sin Bathungna Pangthokadaba Nepal Suba Armed Forces Veteran Day gi mangoinana Thobal dasu Deputy Commissioner Thobal na sinduna district asigi manungda leiba ahal oiraba saknaiba sing amadi leibak kidamak sokna kiba lanfamda leikidraba lanmi singi loinabi sing taramna okpagi home reception gi thoram ama DC Thobal gi bangloda pangthokre taramna okpagi thoram aduda district asigi tongan ba ahal oiraba ex serviceman nanfamda leikidraba lanmi singi widow singbu tea party ama sinduna chamin thakminaki ngasigi reception party aduga mai lenena wangang bada deputy commissioner Thobal ahantem Subhasna High Armed Forces Veteran Day asi hokiba chahi tarek ki mamangdagi state ki thakta pangthoktuna lai adubu ahal oiraba ex serviceman sing asigi chathok chasingi yenglaga komsi chahidagi magi district ta pangtho haina Kendra Sarkarna khanghalakpadagi thorom asi ahanba oina sinbani mathang chahidagi di fajana pangthoknaba hotnajagi haiba wafam mahangna makhatana phongdoki ngasi thorom atuda Thobal district ta police BSF amadi 3rd IRB gi makok thongba official sing district administration gi makok thongba official sing su saruk yaki Asigi Tarata Manipurda National Highway Protection Force linkhatnaba India gi Prime Minister amadi Home Minister da aiba cheral pisil nagani loinana tha asigi Nipanda Delhi da leba Ramlila Maidanda hunger strike tawnaba Manipur dagi All India Trade Union Congress ki mihut sing January 13 Imphal thadok lagani haina AITUC gi General Secretary L Sotin Kumar na phongdokre ngasi BT Road ta leba Irawat Bhavan Complex sa pangthokiba paw uniform amada wafam asi phongdok laduna Sotin Kumar na hai Manipur da thokliba irang asina maram oiraga makhal kayagi awaba wari na nile mi lising kayagi mathakta relief camp da leiriba yum lising ahungi mathakta mai chakre India gi Gilan mi lising humfutara henbana Manipur da thajilakna school college kayada resin khibadagi mahari sing thata nipan mahai tamba fangdana leiri masigi manungda nomugi shuraga chaba sinmi sing na hena asuki matik awabagi fivam da leire National Highway lambi gi nak yeta Kuki sing na ka hena khonta sin khibana maram oiraga lambi asida chathok chasin tawriba gari singi driver kaya thabak lepa driver da natana maitegi gari kaya chatpa yadaba Pochai kaya pusalakadaba adu pusilakpa ngamdaba sina miyam awaba kaya mayoknare masigi mathakta National Highway gi lambi singda lalhauba singna sel khaiba yadragana gari sing lokhada inthaba driver fajin bana chingba sing asigi yenglaga India gi Prime Minister amadi Home Minister da National Highway Protection Force linkhatpinaba ai virtual ama pishinaba ngarang Manipur gi governor ga unaduna wari sanaba aduda governor gi maikidagi su ayaba pibiduna tawdaba yadraba ithau amani Khanduna Manipur gi Security Advisor Kuldeep Singh unaduna wari sanaragani hainasu phongdoki Supreme Court ki order matungina kogi
पिसनबी मौकम से मसिदा एखोइना ngasi bawgi manung da thoiba thani pangi adum crisis asida state lengak na city birian gi lengak na adum thoning da bathodok asi thon bagi yam oreiba khudum pibam kunam maksay am ekoi adum ba koi equity ama submit tawna bagi diri da satlaga bi na bagi ongshara state da program ma Saraikan Beluk SKL Headquarter Thawagi Central Committee ki numit nini chupna chathagadaba ningtham mifam Thawal Khetri Lekai da leiba multipurpose indoor stadium da ngasidagi hawdokre Fight for Indigenous Right haiba pandam asida session manga thokna chathagadaba ningtham mifam adu hawdokpagi tharomda SKL ki chairman oiriba Kumbi College ki Political Science Department ki Head of Department Salaicha El Gopal na tharomapu oiki tharomadu da Thawal Apun Balop Talgi Advisor Concham Michael Social Activist and Rajiv Kumar KEM/KL gi advisor A Syam Kumar Maitei Council More MCM gi L Rajen Saraikan Baluk ki Vice Chairman L Inaucha Federation of Haumi gi President Sapamcha Jadumani Secretary General BC Simir Women Wing gi Secretary RK Tamfasana SKL ki Founder Chairman Laikhidraba Akoizam Juhindro gi Loinabi Akoizam Bimola Maitei United Front ki Convener Akhom Virendra World Maitei Council WMC ki Chairman H Navasyam Amadi Scheduled Tribe Demand Committee Manipur STDCM ki President Diras Yumnamna Akhanaba Mitunglen Singh Oina Daista From ki Tharonggi Saruk Ama Oina SKL ki Founder Chairman Laikhidraba Akoizam Jogindro ki obituary reference pibaga ani tumina lepna awabasu Fongdoki Amadi Tharomapu amasung ngasi gi Mitunglen Singhna Saraikan Baluk ki Firal Singkhatuna Apunbagi Kholaukoya Miyam punna Lauminaki ngasi gi Protem Speaker Oina Saruk Yakiba Saraikan Baluk ki Advisor Sem Jaina Lup asigi Nauna Chairman Oina Khalaba Kumbi College ki Political Science Department ki Head of Department Salaicha El Gopal bu wasak lauki tungda Nauna Khalaba Chairman na Lup ki Sahi Ahumgi Thaupu Gadaba Salaicha Singbusu wasak lauki Lonena Mamangi Sahi Singda Mathau Nintina Pangthopa Salaicha Kaya da Sung Asing Mitunglen Singna Lengyan Fi Amamam Kudol Tamduna Pungning Thawatki Saraikan Balup na Hek Safung Lakpadagi na Hauji Fauda Lup na Pangthokiba Thabak Thorom Sing Takpa Photo Exhibition Amasu Ngasigi Mitunglen Singna Miyamda Hangdoki Hayang Faw Chathagadaba Ningtham Mifam asida tongan famda hangliba SKL Sanglup Kaya dagi lakpa delegate Chingna Saruk Yari Mifam asida Lup ki oiba report ching puthokna amadi tongan bahiram singda khananane duna warep kaya lawgani expert kaya na capacity building in leadership haibasida wangangani hairi Ngarang ayuk pung mapan makhairom tapada Thobal district ki Hairok PS ki manung jenba Hairok part 2 Kaithil Salam Rairak talaiba Khuraizam Nongdambagi loinabi Khuraizam ongbi imemcha Kopi masagi jahi kontarelom surabi mong naha ama mapuroibagi yumda jingnaningai oiba mawongda Thauri yalaga sirambani haiba misi adugi matangda nupi mapamgi lekai Hairok part 2 maning lekai da ngasi Hairok miyam gi oiba mifam ama pangthokre lekai adugi YDO club na sillaga pangthokiba mifam aduda imemcha gi misi adu yamna kana yaningdaba Fongloknakibaga loinana mifam aduna JSC against the suspicious death of KH imemcha kauba JSC MSM ki tungda mafam aduda pangthoba pau gi mifam amada nauna semlaba JSC adugi convener Thoksom Mangangcha Maiteina Paumi Singda Hai Laikhidraba Aikogi Ichal Imemcha gi misi asi yamna chingnaningai oi haujik lamda masita thokliba tangdu leitadaba marak asida asigumba thaudo ama thoklakpasi JSC na condemn tawi misi asigi matangda JSC na Manipur lengakta taliba wakatsing gi matangda Mangangcha na hai imemcha misi gi achungba asengba langla langjil adu Manipur lengakna lakliba numit mangani gi manungda leibak miyamda khanghanbiu karigumba haiba langla langjil asi lengakna puthoktriba phawba imemcha gi asi bhakchang loroi loinana Hairok miyamna makhataba akan bakhongjang kaya changsingani haiki ngasigi paw infam aduda Hairok apunba maya paibi lukki maya paibi lusingba singsu saruk yaki numit mangani gi manungda puthokpiba ngamdragadi ikoi asiba masa asi koi asumba langla langjin puthokti phawba koi poloi namgi damak lawjaroi loinana makhataba kari khongjang changsinggadagi haibasi koi leijariba Hairok ki club sing amadi JSC ga tanajarakan Hairok miyamga loinana warep lawjagani haina leibak miyamna thamjari
ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ MS Creative School ꯀ꯭ꯋꯥꯛꯇꯥꯒꯤ ꯗꯤꯔꯦꯛꯇꯔ ꯅꯁꯤꯔ ꯈꯥꯟꯅ ꯃꯇꯣꯝꯇ ꯏꯕ ꯑꯃꯗꯤ ꯑꯣꯖꯥ ꯃꯔꯤꯒ ꯄꯨꯟꯅ ꯏꯕ ꯂꯥꯏꯔꯤꯛ 5 ꯁ꯭ꯀꯨꯜ ꯑꯁꯤꯗ ꯉꯁꯤ ꯐꯣꯡꯈ꯭ꯔꯦ꯫ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯊꯧꯔꯝꯗꯨꯗ ꯃꯧꯂꯥꯅꯥ ꯁꯗꯔ ꯖꯥꯃꯤꯌꯥꯠ ꯎꯂꯦꯃꯥ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯗꯔ ꯏꯁꯂꯥꯎꯗꯤꯟ ꯀ꯭ꯋꯥꯁꯃꯤ, ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯤꯡ ꯖꯅꯥꯕ ꯑब्ꯗꯨꯜ ꯃꯇꯂꯤब ꯑꯃꯗꯤ ꯖꯅꯥꯕ ꯅꯨꯔ ꯔꯍꯃꯟ, ꯔꯤꯇꯥꯌꯔ ꯍꯦꯗꯃꯥꯁꯇꯔ ꯑꯜꯍꯥꯖ ꯏꯁꯂꯥꯎꯗꯤꯟ ꯑꯃꯗꯤ ꯑꯣꯖꯥ ꯖꯅꯥꯕ ꯑब्ꯗꯨꯜ ꯂꯇꯤꯐꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯉꯁꯤ ꯐꯣꯡꯈꯤꯕ ꯂꯥꯏꯔꯤꯛ 5 ꯑꯗꯨ ꯀ꯭ꯂꯥꯁ 10 ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝ ꯀꯌꯥꯗ ꯃꯥꯌꯣꯛꯅꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯒꯥꯏꯗꯕꯨꯛ ꯂꯥꯏꯔꯤꯛꯁꯤꯡꯅꯤ꯫ ꯑꯍꯥꯟꯕ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯅꯁꯤꯔ ꯈꯥꯟꯅ ꯏꯕ ꯀ꯭ꯔꯥꯁ ꯀꯣꯔꯁ ꯃꯦꯊꯃꯦꯇꯤꯛꯁ, ꯂꯦꯝꯍꯧꯔꯤꯕ ꯂꯥꯏꯔꯤꯛ 4 ꯑꯗꯨꯅ ꯅꯁꯤꯔ ꯈꯥꯟ ꯑꯃꯗꯤ ꯃꯥꯏꯕꯝ ꯅꯔꯖꯤꯠꯅ ꯏꯃꯤꯟꯅꯕ ꯐꯥꯎꯟꯗꯦꯁꯟ ꯃꯦꯊꯃꯦꯇꯤꯛꯁ, ꯄꯨꯈ꯭ꯔꯝꯕꯝ ꯖꯣꯟꯒ ꯏꯃꯤꯟꯅꯕ ꯐꯥꯎꯟꯗꯦꯁꯟ ꯐꯤꯖꯤꯛꯁ, ꯁꯤꯅꯥꯔꯥꯖ ꯈꯥꯟꯒ ꯏꯃꯤꯟꯅꯕ ꯐꯥꯎꯟꯗꯦꯁꯟ ꯀꯦꯃꯤꯁꯇ꯭ꯔꯤ ꯑꯃꯗꯤ ꯐꯖꯤꯂꯥꯇꯨꯟ ꯁꯥꯍꯥꯅꯤꯒ ꯏꯃꯤꯟꯅꯕ ꯐꯥꯎꯟꯗꯦꯁꯟ ꯕꯥꯏꯑꯣꯂꯣꯖꯤꯅꯤ꯫ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑब्ꯗꯨꯜ ꯃꯇꯂꯤꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯤꯑꯣꯏꯕꯒꯤ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤ ꯏꯖꯨꯀꯦꯁꯟ ꯌꯥꯎꯗꯕ ꯌꯥꯗꯦ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯁꯨ ꯏꯖꯨꯀꯦꯁꯟ ꯋꯥꯠꯄꯗꯒꯤ ꯊꯣꯛꯄꯅꯤ꯫ ꯉꯁꯤ ꯅꯁꯤꯔ ꯈꯥꯟꯅ ꯏꯕ ꯑꯃꯗꯤ ꯑꯣꯖꯥ ꯃꯔꯤꯒ ꯄꯨꯟꯅ ꯏꯃꯤꯟꯅꯔꯤꯕ ꯂꯥꯏꯔꯤꯛ 5 ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯅꯠꯇꯅ ꯂꯩꯕꯥꯛꯁꯤꯒꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡꯗ ꯃꯈꯣꯏꯒꯤ ꯑꯦꯀꯥꯗꯦꯃꯤꯛ ꯀꯦꯔꯤꯌꯔꯒꯤꯗ ꯅꯠꯇꯅ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝ ꯀꯌꯥ ꯃꯥꯌꯣꯛꯅꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ ꯊꯥꯖꯩ ꯍꯥꯏꯈꯤ꯫ ꯂꯥꯏꯔꯤꯛ 5 ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯑꯏꯕ ꯅꯁꯤꯔ ꯈꯥꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯍꯥꯛꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯄꯨꯊꯣꯛꯂꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯦꯀꯥꯗꯦꯃꯤꯛ ꯀꯦꯔꯤꯌꯔꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯕ ꯂꯥꯏꯔꯤꯛ ꯑꯣꯏꯅꯕ ꯄꯥꯟꯗꯝꯗ ꯂꯥꯏꯔꯤꯛ ꯑꯁꯤ ꯏꯈꯤꯕꯅꯤ꯫ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯔꯀꯦꯠꯇ ꯅꯠꯇꯅ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯄꯥꯟ ꯂꯩꯕꯥꯛꯀꯤ ꯃꯥꯔꯀꯦꯠꯇꯁꯨ ꯐꯪꯍꯟꯕ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ꯫ ꯊꯥꯡꯖꯝ ꯏꯕꯦꯃꯨꯅ ꯏꯕ ꯀꯪꯂꯩꯌꯣꯟꯒꯤ ꯀꯨꯝꯍꯩ ꯀꯧꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯃ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯐꯣꯡꯈ꯭ꯔꯦ꯫ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯥꯏꯇꯔꯁ ꯐꯣꯔꯝ PAWF ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯗꯥꯛꯇꯔ A. ꯁꯨꯔꯦꯟꯖꯤꯠ ꯁꯤꯡ, ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯕꯤꯔꯃꯒꯣꯜ ꯀꯣꯂꯦꯖ, ꯅꯥꯎꯔꯦꯝꯕꯝ ꯈꯝꯕꯂꯨꯋꯥꯡ, ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯥꯏꯇꯔꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯑꯣꯏꯅꯥꯝ ꯔꯣꯃꯦꯟ ꯁꯤꯡ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯅ ꯃꯊꯪꯁꯤꯠꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ, ꯊꯧꯔꯝ ꯃꯄꯨ ꯑꯃꯗꯤ ꯑꯈꯟꯅꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯏꯃꯤꯅꯦꯟꯠ ꯀ꯭ꯔꯤꯇꯤꯛ ꯁꯂꯥꯝ ꯇꯣꯝꯕꯅ ꯂꯥꯏꯔꯤꯛꯀꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯈꯤ꯫ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯄꯥꯡꯒꯩꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯇ꯭ꯔꯦꯅꯤꯡ ꯀꯣꯂꯦꯖ ꯑꯁꯤꯗ ꯍꯟꯗꯛꯇ ꯅꯧꯅ ꯈꯜꯂꯕ IRB ꯑꯃꯗꯤ MR ꯑꯁꯤ ꯇ꯭ꯔꯦꯅꯤꯡ ꯁ꯭ꯇꯦꯠ ꯃꯅꯨꯡꯗ ꯇꯧꯕꯤꯌꯨ, ꯑꯁꯥꯝꯗ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯂꯨꯞ ꯀꯌꯥꯅ ꯂꯥꯎꯔꯕꯁꯨ ꯑꯁꯥꯝꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ꯫ ꯉꯔꯥꯡ ꯑꯍꯤꯡꯗ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯅꯤꯡ ꯇꯧꯒꯗꯕ ꯃꯤꯑꯣꯏꯁꯤꯡ ꯄꯨꯝꯅꯃꯛ ꯆꯠꯅꯕ ꯃꯥꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯃꯔꯤ ꯃꯇꯥꯁꯤꯡꯒ ꯎꯅꯗꯨꯅ ꯄꯨꯛꯃꯦꯜ ꯄꯥꯎꯃꯤꯟꯅꯗꯨꯅ MPTCꯒꯤ ꯒꯦꯠ ꯃꯅꯨꯡꯗ ꯂꯩꯅꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯈꯨꯔꯥꯏ ꯀꯣꯡꯄꯥꯜ ꯁꯥꯖꯣꯔ ꯂꯩꯀꯥꯏꯗꯒꯤ ꯑꯌꯦꯛꯄꯝ ꯁꯨꯕꯤꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯆꯠꯀꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯐꯝ ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯄꯨꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯁꯣꯏ ꯉꯥꯝꯕ ꯊꯣꯛꯂꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯇꯦꯛꯆꯥꯛ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯔꯀꯥꯔꯅꯁꯨ ꯄ꯭ꯔꯖꯥ ꯑꯉꯥꯡꯁꯤꯡꯁꯤꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯌꯨ, ꯄ꯭ꯔꯖꯥ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯌꯨ, ꯆꯥꯟꯕꯤꯌꯨ꯫ ꯑꯗꯨꯒ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯁꯣꯛꯅꯁꯨ ꯍꯥꯏꯖꯕꯕꯨꯗꯤ ꯅꯠꯇꯦ, ꯑꯗꯨꯏꯗꯨꯁꯨ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕꯁꯦ, ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯕꯁꯦ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯣꯡꯗꯣꯛꯆꯕꯅꯤ꯫ ꯃꯁꯤ ꯁꯔꯀꯥꯔꯅ ꯃꯨꯟꯅ ꯇꯥꯕꯤꯔꯒ ꯑꯉꯥꯡꯁꯤꯡꯁꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯐꯝꯗꯨꯕꯨ ꯄꯨꯕꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯊꯝꯖꯒꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯍꯟꯗꯛ ꯂꯧꯈꯤꯕ 10 ꯑꯃꯗꯤ 11 ꯁꯨꯕ IRB MTꯒꯤ ꯃꯥꯏ ꯄꯥꯛꯂꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯁꯥꯝꯗ ꯊꯥꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯣꯡꯖꯪꯗ ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥ ꯋꯥꯟꯊꯕ ꯌꯥꯎꯅꯔꯦ꯫ MPTC ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯂꯗꯨꯅ 10 ꯑꯃꯗꯤ 11 IRB ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ ꯑꯣꯏꯅ ꯁꯦꯝꯈꯤꯕ ꯃꯥꯗꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯥꯏꯁ꯭ꯔꯝ ꯁꯪꯒꯤꯇꯥꯅ ꯍꯥꯏ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯗꯨꯃꯛ ꯇ꯭ꯔꯦꯅꯤꯡ ꯄꯤꯗꯨꯅ ꯂꯥꯛꯂꯕ MPTC ꯂꯩꯅ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯕꯨ ꯑꯁꯥꯝꯗ ꯇ꯭ꯔꯦꯅꯤꯡ ꯊꯥꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯇ꯭ꯔꯦꯅꯤꯡ ꯑꯁꯤ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥꯅ CM ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯗ ꯍꯥꯏꯖꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯉꯔꯥꯡ CMꯅ ꯃꯍꯥꯛꯀꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯗ ꯇ꯭ꯔꯦꯅꯤꯡ ꯑꯁꯤ ꯉꯔꯥꯡ ꯊꯥꯒꯅꯤ ꯇꯧꯔꯝꯕꯗꯨ ꯀꯦꯟꯁꯦꯜ ꯇꯧꯔꯦ ꯍꯥꯏꯅ ꯊꯥꯒꯠꯂꯛꯈꯤꯕ ꯑꯁꯤꯅ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯈꯣꯜꯂꯥꯎ ꯑꯁꯤ ꯈꯔ ꯃꯈꯩ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯂꯧꯏ꯫
अदुमकपु ngarang cancel tawkre haiduna su makha tana Assam da thanab honnabirakanu iramda masigi seba tawnaba MPTC gi adumak training PBU training asi thaba yaroi haina khongjang changsilakpa asida chada sada thaktabagi mama obi kaya su wanthaba phawba yawnare masi khangna CM na training asi thabiganu Assam da training thagani haiba firip asi handoktriba phawba mama obi sing leptana khongjang changsingani karigumba macha sing asi narol da natraga namfuda Assam da training piba tarabadi mama obi sing shirabasu sigani maramasina miyamnasu training thaba si punna thingmina si haiki changsin ki ba khongjang aduda kuki khaki wa taraga atoba furup singi yengdaba yaningde government na Assam da training thanabagi decision lawribasi khudakta handokpiu maduna trabgadi akan ba khongjang kaya changsilaklagani Assam da training tawba sungya yaroi Manipur da training center leina Assam da training thaba yaroi Assam da tawbiganu pangai da adum tawbiu asigumba government ki michang mikhai naiba thawng asi khudakta lepiu haibna chingba uhai sing thaba plekachu sijinaki अखोई मयाम की इजाजिंग की सेवा तौरंगियो लेदाक सिगी पामुंग दा अमुक कसुन हाइजरी ngarang lan de पामुंग दा दुम हाइरगा लाक्चरी पामुंग अखोई इजाजिंग के मखम मसिदने लेंगदने ट्रेनिंग तौहन की बा हाइबसे अखोई ममा मयाम सिगी तब चाबा थिरेनी अदो पामुंग ना ngasi बाबुदा सिदैदा अखोई लेजरी बसे पामुंग ना सिदैगी नोय ट्रेनिंग तौरे हाइबसी खंगजरगसु मफम सिदा नुमि मरी नि मंगा नि ना जना पामुंग लेहन बिदा तारगदी ना पामुंग अखोई ngasi जि फमजरी बनी अखोई ngasi सो दम फमगिने लेकाई अराम फिल्म पुहन के हाइबसे तुम तदि पुहन पिगनु लेरि बै बुंग पा मयामना चासे के पुंसी खलगा आइरिबा पांगाई सिदा चासे मो केनु तवत मियो अति चाद्रा बै चासे मो तबन तवरा नुगा या पगने खलुबा कोइ बुई चासे पुंसी बुका तो कदरा चासे मो पांगाई दा ट्रेनिंग तवत मियो इबुंग पा मयामना लेरिबा संसार कोनमना बुकन दौब्रा संसार मयाम Mamang chahi megi tang ahumdagi kugi amadi maitei ani gi mata thokliba kangluk irang asida praja sing mi paina ba pokpaga lonena khamthengna wanare praja sing na wari ba sida sarkar ni yengtuna leifam thokte thokliba irang asida kugi amadi maitei gi lan asi sarkar na warishin purakpa ngamloidaba oirabadi praja ga thengnazarage haina Bisnupur akoiba apunbalo balgi president Loitongbam Devjana Pamisingda Fungdokre ngasi Bisnupur da leba bagi office ta pangthokiba paw uniform amada Devjana mathaki ofom asi fongdokhibani mahakna makha takibada tha siki tang tarada wangu sabal akasoidagi sing chanbachat khiba mioi mari koki singna mioi ahum tapthina hatlaga mioi amana hauji fawwa thiba khangdana leiri koki singna nongmagi maitai singda attack torakpa leptri sarkar asina di khabar amadi social media da Manipur da santi hanjili haina tatana lauri RPI athwalegi National Secretary Mahesor Thongnawjamna di hawjik Manipur thokliba irang asigidamak lumna lawduna center ga tatana paw phongna bagalonana maitai mitei bu scheduled tribe listed channaba akanba khongjang changsili adubu state government asina di ngasi fawba Union Home Ministry dagi reminder tharaknaba che idaklabasu namchinduna thambiri English ani kungi December 28 Scheduled Tribe Demand Committee Manipur na Union Government ta thakiba wakat adu state government na ngasi fawba reminder thadana namsinduna thamli athuba matamda maitai mitei bu Scheduled Tribe list ta channaba recommendation thabiyu tha sigi tarada Bisnupur district ki manung channa leiriba hautakta thokliba thodok asigo makhada na Manipur da amuk khanna thoktanaba sarkar na singadabani boki stak thak maitai na pigadaba nati haina su Devjana makhata na fongdoki nama tharo ai ngasela adu ngasi phawde state government kari do lai biri kesi yamna thu matam da hai ribe sigi action lokhat pa pamjai makoi constitution gi 342 gi matungina haibadi constitution gi article 342 gi matungina scheduled tribe list sanba haibasi koi gi lamdam sida lai riba yellow furup kangbu phatana sangadabu Asyeng belamdam sigi nioi khatana SD list sangadabani Paw uniform aduda saruk yakiba loop asiki secretary T Bikramna fongdokhibada BJP gi double engine oriba sigi unified command Manipur chief minister da athuba matamda sinabiyu maramdi hawjik Manipur unified command oriba Kuldip Singh matik chadi hariduna Manipur da leriba CSO sing amata oina punchilaga thokliba lan asi lantheng minasi loinana wangu akasoida handak mioi homkugi singa tamthina hatlaga mioi amana thiba khangdan leriba asiga mai lenana sem kiba GSC na changthila pa khongjang khuding makta Bisnupur
अकोइबा अपुनबा लुपना पांगबा याबा अंगम मतeng पांगनी हाइकी पाउ इन्फॉर्म अदुदा बाल वुमेन विंग प्रेसिडेंट ओ बिना देवी सेक्रेटरी एच तोमसात नबी अमदी अतै थौमी कियासु सरुक याकी सिविल सोसाइटी मैम पुनः पुनसल सेक्यूरिटी एडवाइजर कुलदीपना इरांग से हेक हौबदी फाउदा मागी तौरईबा मागी सिस्टम मागी सेक्यूरिटी फोर्स मैम लोइनबगी स्टाइल कुकी मैतैगसी तोान तोान थम्बगी पोट उरीबसी सिविल सोसाइटी मणिपुर लेबीरिबा ऑर्गेनाइजेशन मैमना अपुनब खोलाव लौमीनरे हारगा कुलदीप असिबु अथु मतमदा सिंदोहननबगीदमक्ता इगोई मणिपुर तुमिन लेबी मतम नत्रे हाइबसी बालगी मैतैगी थमजनी यूनिफाइड कमांड की चेयरमैन की फर्म सिक्योरिटी एडवाइजर कुलदीप सिंह दगी लौथोक्तना मणिपुर की चीफ मिनिस्टर एन बीरेंद्र सिनबीरो हाइना बिष्णुपुर डिस्ट्रिक्ट की मनुंग चन्ना लेबा कुंभी हाउतक्तगी सोशल एक्टिविस्ट जया खांगेनबमना फोंदोक्रे वफम असी मणिपुर प्रेस क्लब पांगथोखिबा पाउगी फर्म अमदा फोंदोखिबनी महांगना मखा तारादुना हाई यूनिफाइड कमांड की चेयरमैन असी सीएम एन बीरेंद्र सिनदबा मरमना चीफ मिनिस्टर ना मरेबा मफुरुपु कन्नबा पांगथोकनिंगबा थबक थौरमसिंग थौना फुदोकपा ngamde स्टेट लेंगाकना मसिंग थिंगमदना पुसिलक्लिबा सेंट्रल फोर्स सिंगदा थादरिबा सेल सिगी महुता लमदा मसिदा लेरिबा अवा अना तारबा लाइरबसिंगदा थाददुना अचोबा मतेंग पांगबियु अमदी लमदा मसिगी स्टेट फोर्स सिंगदा मतिक चाबा हक पिबियु अथुबा मतमदा सेंट्रल फोर्स सिंग इरांग लेतबा फमसिंदगी लौथोको मखोइना ngaक सेली हाइना इशागी युमदा हांदिंदुना महौसागी फिवमदा लाकलगनी खलुबनी अदुबु मदुगी ओना तैनबदा लेवक थिबा थौदोकया थोलकली मसिदा मथौ करमना मियामना सेंट्रल फोर्स सिंगदा थाजबा थमगनी कुंभी हाउतक्ता महारेजिमेंटना ngaक सेना सिंग चनबा चटखिबा मिय मरी लेखिदबा हाइबसी मतौ करमननो मखोइगा लौतुनरगा हातपनी हाइबगी चिंगनबा लेरे असुक वारबा तानफम असिदा लाइरबा सिंग तपना मुतखिबगी मोंगदा लाक्लिबा असि लेंगाकना कुपना येंसिनबियु मिकअप थोकपीरो अखोइगी इरमदा मसी इशाना ngaksaragi haina सेंट्रल गवर्नमेंट दा तक्सिनबियु कुकी सिंगी मफमदा चंगसिलगा मैतै मचा अमता सिबा नते सेंट्रल फोर्स सिंगना ngaक सेली हाइदना अकीबा लेतना सिंग चंदुना नोमगी शुरगा चाजबनी अदुबु महा रेजिमेंट लेना मिसी मिना थोकलकपा सुम हेंजिलकपना हौजिति थाजबा थमद्रे लमदा मसिगी मियामना अकनबा इहौ हौरक्त्रिनिदा कुंभी हाउतक खकनतना इरांग लेतबा मफम सिंगदगी अथुबदा सेंट्रल फोर्स लौथोखिगदबनी हाइनसु फोंदोकी अखोइना सेंट्रल फोर्स से कुंभी जगह लेबगी कानबसे करीनो हाइबा वफमसिसु अयाक थमजगे अखोइगी जगह इरांग लेतब जगह मफम खल्लगा स्टेट गवर्नमेंट अमरी भारत सरकारना सेंट्रल फोर्स पुसंदना थमलीबगी मरम से करीनो अखोइगी रेड जोन ओइरिबा कुकी मिलिटेंट सिंगसिना लेरिबा मफम सिंग असिदा सेंट्रल फोर्स सिंग से थमजिनबिगी बदी करी काइबगे संगीत नाटक मंदिर नंबोल की मैनेजिंग कमिटी खनबदा डिस्ट्रिक्ट कोऑपरेटिव ऑफिस बिष्णुपुरना अरानबा तौरी हाइना हुइद्रोम अरुणजितना मीडिया फोंदोखिबा वफम अरानबनी हाइना संगीत नाटक मंदिर नंबोल की प्रेसिडेंट सोइबम बिमोताना ngasi पाउमिसिंदा फोंदोक्रे ngasi नंबोल दा पांगथोखिबा पाउ यूनिफॉर्म अमदा बिमोताना मथकी वफम असी फोंदोखिबनी महांगना मखा ताखिबदा हौकिबा चही लिसिंग नि तरागी जनवरी 12 दा मियोय 15 साबा कमिटी अमा सेमकी संगीत नाटक मंदिर की पुन्ना मेंबर निफुमाथोय लेबगी मनुंगदा मेंबर 13 लेखिद्रे अदुना अनोबा मेंबर सिंगसु हापसिनखी अदुगा लिसिंग अनि 10 दगी लिसिंग अनि कुलुमदोय फावबा हुइद्रोम अरुणजित हाइबा मियोय असिना सेक्रेटरी ओइदना लाकी अदुबु अरुणजितना चही तरामदोय असी मथौ अमता तौदबना क्लब मैरा पाइबीदा चे थारगा ममांग चही लिसिंग अनि कुलुमदोगी अक्टोबर 15 दा अरुणजित मसा यावना स्पेशल जनरल बॉडी मीटिंग अमसु पांगथोकी अमदी मैनेजिंग कमिटी खनबगी थबक पांगथोकी अदुगा अरुणजितना फोंदोखिबा वफमदो मखाताना सेक्रेटरी ओनिंगबगिनी डीसीओ आरसीएस ऑफिस बिष्णुपुर की असोब लेते मरमदना अरुणजितना फोंदोखिबा वफमदो लाले हाइना नुमित मंगानीगी मनुंगदा सेंदोकदबनी नत्रगदी लीगल एक्शन लौबनी हाइकी पाउ यूनिफॉर्म अदुदा संगीत नाटक मंदिर नंबोल की मेंबर सिंगसु ओरिबा नंबोल यूथ क्लब एंड लाइब्रेरी की सेक्रेटरी इंकोपम थोइबा क्लब असि आर्ट एंड कल्चर सेक्रेटरी लाइसम नंदकुमार सु सरुक याकी मसिदा अरुणजित हाइबा नुपासिना ngaraang media gi thongda mana lesa office na tawriba thabak si aranbani haigibadu tasingna yasiningde masi lesa office na tawriba se niyom chumba thabakni aduna arunjina haigiba wasingdo aranba thabakni aduna nimit mangani gi manungda ma singtokpiro karigumba singtokta bataragadi legal action lawgani
kuntra suba National Games amadi East Zone Khelo India Wushu Women's League da saruk yaruba tongan ba medal sing phanglakraba Bisnupur District Wushu Association gi sanori sing opagi thorom ama association asina sinduna ngasi Bisnupur District ki manung chana leiba kha posang mamda pangthokre thorom du da Bisnupur District Wushu Association gi advisor sing Grandmaster Sifu Dr. Norendro Toksom amadi Athokpam Siamchan President Wairokpam Soba Vice President Y Ramananda Treasurer Wairokpam Ibuhal Sagi Coach Wairokpam Birhari Yaski Coach M Ronel Wushu Coach Singh KH Rohit amadi M Ramesh Chandrana athoiba mitunglen sing oina saruk yaki ngasi okiba sanaroi singdi 37 National Games ta gold medal or kraba sanaroi sing O Vidyapati 56 kg amadi N Rosibina 60 kg silver medal phanglakraba H Prabhapati 60 kg amadi M Samson 48 kg amadi saruk yaruba M Budani Khelo India da saruk yaruba sanaroi gold medalist sing H Prabhapati senior 60 kg KS Sauba Junior 48 kg and Abenao Junior 60 kg H Bhumika Junior 56 kg ni silver medalist singna M Ras Lakshmi Senior 56 kg TH Dolly Senior 70 kg L Lintoy Sub Junior 42 kg M Miriam Senior 45 kg A Gracie Sub Junior 45 kg L Sonia Junior 48 kg and Priyabati Sub Junior 39 kg L Lanchenbi Sub Junior 42 kg ni bronze medalist singna T Sylvia Junior 56 kg L Divinita Sub Junior 27 kg L Lintoingambi Sub Junior 30 kg B Tamfasna Senior 52 kg L Manda Senior 65 kg ni Jammu and Kashmir ki Srinagar da pangthokiba 38 Senior National Championship da saruk yaruba sanori singna bronze medal or krabi K Kavita Senior 70 kg amadi saruk yaruba TS Jodajit ni sanori singda nar ki lengyan fi yanduna taramna oktuna pukning thawatki Mafam kayadagi lanjilakna leiriba lamlai Kendra United Club Peace and Development Committee na nongadada hangliba Community Health Center da Seba Bharati Manipur amadi Manipur Seba Samiti anina sinduna ningtham thagi blanket amadi setnava firol kya mateng pangkiba duda CH Relief Camp ki convener Ngasam Joy MLA Ibom Sagi Luinabi K Binotama Khetra Pracharak Pramukh MM Asokan Prant Karya Karni Sadaria TS Devachandra Prant Shah Karyawaha T Dinesor amasung Prant Seba Pramukh S Rajuna athoibam thoromapu oina saruk yaki thoramduga mailenena Khetra Pracharak Pramukh MM Asokan nahai Manipur da thokliba irang asina maram oiraga mafam kayada changjafam lawduna leiba mioisingda irang haurakpadagi ngasi fawba makal mathelgi acha athak firol hidak langthak angang singi oiba potlam kaya angama mateng pangtuna lakli ngasisu lamlai kendragi manung channa leiba nongadada hangliba relief asida Rashtriya Swayam Sevak Sangha RSS na ningtham thada shetnaba firol amadi blanket sing miyam da khusinabani loinana fur masel amaga nungsi chanana leiminaba haibasina lamdam ama chawkhatba oigani maram aduna fur khudingna nungsi chanana leinaba hotnasi haiki Amaromda CH Relief Camp gi convener Ngasam Join Hai tongan mafam dagi lakpa mioisingna amadi loop kaya निराशा तो दिए भावात्मक विश्वास होगी कॉन्फिडेंस होगी तो लेके दबनी वे पुलगा बासिदा कमिटी असना थागत बा फोंगदोकी करी अपाम्बा करी पामे कोचे करो लाए याम इबकी दंता एमंगस ओइना आरएसएस बु मतम सुपगी ओइना मियाम की सेवा तोबा नंबर ओइबिउ अना एक यावदना चौखट पदुगुम्बो ऑर्गेनाइजेशन मा ओइबिउ हाइ वाफम सी थमजरगा टेंशन जरी Opposition India Bloc की chairperson oina Congress President Malik Arjun Kharge bu khankre Bihar Chief Minister Nitish Kumar buna bloc asigi convener oina khanki top India Bloc leaders singing ngasi pangthokiba virtual meeting na warep adu lawkhibani hairi ngasi gi meeting aduda Samajwadi Party Chief Akhilesh Yadav amasung Trinamool Congress Chief Mamata Banerjee di yaukide adum oinamak JDU gi Sanjay Jana haikibada convener gi firm adu Nitish Kumar na lawkhide party pumnamaki oina role lobadi Nitish Kumar na pamba phongdoki hairi lisingani konmari da pangthokadoriba general election da Narendra Modi na luchingba BJP government bu thingnaba
alliance asi semkibani ngasigi meeting da congress ki bharat joro nyai yatra amasung alliance ka mai leinaba wafam kaya su khanaki ngasigi video conferencing aduda ncp chief Sharad Pawar amasung dmk gi lusingbasing mk Stalin amadi kanimoji Karunakaran su yauki hairi Japan ki khwaidagi chawpa airline All Nippon Airways ki passenger plane ama cockpit thongnawda crack chatpa ama thengnabadagi plane adu parafamda amuk halakre flight 1182 adu Sapporo dagi Toyama tamna parakhibani plane adu Boeing 737 ni Sapporo gi anoba Chitos airport ta tarki plane aduna tongnakpa plane aduda tongnapa passenger humfumanga amasung crew members sing asoi angam thokhaudre atoba flight sinduna passenger sing puduna paiki hari thongnawda chatpa crack aduna flight control dadi sohanba laikide ningsingba yabadi haukiba chayolda New Alaska Airlines Jet1 ama mid air da cabin panel broke off tawkiba Boeing gi 737-9 Max 9 airplane gi aircraft amanati hari Aribda Moriba Pau amuk hanna Dara Singhi Asib Haksang Fangbangam Kre Inauguration and Foundation Stone Laying Ceremony of Healthcare Infrastructure Project in Northeast Region Thorampang Thokre Fight for Indigenous Right Haiba Pandamda Numit Nini Jathagadaba Ningtamipam Ngasidagi Hokdokre Lunina Opposition India Bloc ki chairperson oina Congress President Malik Arjun Kharge bu khankre ngasigidi image PAODAM pijaba matang asida losinjari meeting tabiri basingbu amka hanna kurumjari